ꯇꯧꯗꯨꯅ ꯈꯝꯕꯤ ꯃꯩꯔꯥ ꯑꯔꯥꯕ ꯃꯃꯛꯇ ꯇꯠꯆꯔꯦ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥꯃꯛꯇꯁꯨ ꯋꯥꯀꯣꯡꯖꯔꯦ ꯑꯗꯣ ꯈꯣꯏꯌꯨꯝ ꯂꯩꯌꯥꯝꯃꯛꯀꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤꯌꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯠꯆꯔꯤꯕ ꯊꯥꯗꯣꯛꯆꯔꯤꯕ ꯃꯐꯝ ꯑꯁꯦ ꯊꯣꯉꯥ ꯆꯤꯡꯖꯤꯜ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯏ ꯅꯨꯡꯉꯣꯟꯁꯨ ꯊꯣꯉꯥ ꯂꯥꯏꯔꯦꯝꯕꯤ ꯄꯥꯈꯪ ꯆꯥꯃ ꯁꯤꯔꯒ ꯅꯨꯔꯥ ꯆꯥꯃꯅ ꯉꯥꯏꯅꯁꯤꯡ ꯅꯨꯔꯥ ꯆꯥꯃꯅ ꯁꯤꯔꯒ ꯄꯥꯈꯪ ꯆꯥꯅ ꯉꯥꯏꯅꯁꯤꯡ ꯑꯗꯨꯒꯨꯝꯕ ꯃꯀꯣꯏ ꯅꯨꯡꯉꯣꯟꯒꯤ ꯆꯤꯡꯖꯤꯜ ꯑꯗꯨꯗꯅꯦꯀꯣ ꯒꯦꯝꯕꯤꯔꯁꯤꯗ ꯂꯩꯖꯔꯤꯕ ꯅꯆꯥꯅꯅꯥꯏ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅꯅꯦ ꯇꯤꯃꯨ ꯂꯩꯃꯤꯡꯃꯛꯇꯒꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤꯅꯦ ꯁꯔꯣꯏ ꯉꯥꯂꯣꯏꯅ ꯃꯆꯤꯟꯖꯥꯛ ꯆꯥꯔꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯈ꯭ꯋꯥꯏ ꯈꯤꯕꯤꯛ ꯇꯔꯥꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯟꯅ ꯍꯟꯅ ꯃꯐꯝꯗ ꯄꯨꯅꯦꯝꯖꯔꯤ ꯁꯦꯁꯦ ꯉꯁꯤ ꯍꯥꯏꯕ ꯆꯍꯤꯁꯤꯒꯤ ꯋꯥꯔꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯅ ꯑꯋꯥꯕ ꯍꯨꯏꯗꯣꯡ ꯂꯥꯡꯂꯦꯗꯣꯅ ꯄꯥꯔꯤ ꯅꯃꯣꯡ ꯈꯨꯕꯤ ꯄꯨꯝꯅꯃꯛꯇ ꯉꯁꯤ ꯍꯥꯏꯕ ꯀꯣꯏꯔꯧ ꯅꯨꯃꯤꯠꯇꯒꯤꯗꯤ ꯂꯩꯊꯠ ꯂꯩꯈꯥꯗ ꯂꯩꯔꯝꯕ ꯈꯣꯏꯌꯨꯝ ꯂꯩꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯗꯣꯛꯄꯤꯗꯨꯅꯅꯦ ꯇꯔꯥ ꯆꯤꯟꯗꯃꯤꯟꯅꯗꯨꯅꯅꯦ ꯑꯆꯥꯎ ꯄꯔꯦꯡ ꯂꯩꯔꯝꯕꯁꯨ ꯉꯁꯤꯗꯒꯤ ꯇꯤꯟꯅꯔꯦ ꯆꯥꯟꯅꯔꯦ ꯅꯨꯡꯁꯤꯅꯔꯦ ꯑꯇꯩ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛꯇꯒꯤ ꯍꯧꯔꯛꯏꯗꯤ ꯈꯥꯅ ꯄꯥꯡꯅꯗꯤ ꯍꯣꯏꯗꯕꯤꯒꯨ ꯁꯨꯒꯨꯅꯨ ꯃꯋꯥꯏ ꯇꯣꯝꯕꯤ ꯃꯁꯥꯏ ꯀꯣꯟꯗ ꯀꯩꯕꯤ ꯀꯩꯔꯦꯟ ꯃꯄꯤ ꯃꯆꯥꯅ ꯃꯌꯥꯗꯤ ꯀꯕꯥ ꯈꯟꯗꯨꯅ ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯅ ꯉꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯠꯇ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛ ꯍꯣꯏꯗꯕꯤꯔꯣ ꯃꯗꯨꯗꯒꯤ ꯃꯄꯤ ꯃꯆꯥꯅ ꯆꯣꯠꯊ ꯄꯥꯊꯔꯛꯄ ꯂꯦꯝꯍꯧ ꯁꯥꯂꯧꯕ ꯑꯗꯨꯅꯅꯦ ꯄꯣꯝꯕꯤ ꯅꯨꯡꯒꯤꯗꯤ ꯆꯤꯡꯅꯨꯡꯁꯤ ꯂꯝꯗꯝꯅꯒꯤꯗꯤ ꯂꯝꯅꯨꯡꯁꯤ ꯇꯨꯔꯩ ꯏꯈꯩꯃꯛꯇꯗꯤ ꯅꯃꯨꯠ ꯇꯔꯦꯟꯃꯛꯇꯗꯤ ꯂꯥꯜꯂꯒꯅꯦ ꯊꯣꯉꯥꯟ ꯂꯥꯏꯔꯦꯝꯕꯤ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯁꯥꯏꯒꯣꯜ ꯑꯗꯨꯗ ꯆꯤꯡꯉꯨ ꯏꯕꯦꯝꯃ ꯈꯣꯏꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ ꯇꯝꯐꯥ ꯋꯥꯡꯂꯝꯂꯣꯏꯅꯅꯦ ꯄꯥꯜꯂꯤꯕ ꯂꯝꯗꯝ ꯑꯗꯨꯗꯅꯦꯀꯣ ꯂꯝꯒꯤꯗꯤ ꯂꯝꯅꯨꯡꯁꯤ ꯄꯥꯛꯀꯤꯗꯤ ꯄꯥꯅꯨꯡꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗꯅꯦ ꯑꯐꯕ ꯌꯥꯏꯐꯕ ꯑꯆꯪꯕꯅ ꯍꯣꯏ ꯍꯣꯏ ꯌꯥꯎꯅ ꯍꯣꯏꯖꯟꯕꯤꯗꯅ ꯑꯁꯤ ꯊꯣꯡ ꯆꯥꯝꯅ ꯁꯨꯝꯅ ꯅꯤꯄꯥꯃꯛꯇꯗꯤ ꯊꯤꯡꯕꯤꯔꯝꯃꯣ ꯑꯆꯪ ꯊꯣꯡ ꯆꯥꯝꯅ ꯅꯤꯄꯥꯃꯛꯇꯗꯤ ꯊꯥꯡꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯒꯨꯔꯨꯒꯤ ꯊꯥꯡꯂꯦꯟ ꯈꯨꯠꯁꯨ ꯃꯌꯥ 364 ꯄꯥꯟꯕ ꯊꯥꯡꯂꯦꯟꯁꯤꯅ ꯂꯩ ꯇꯔꯦꯠꯃꯛꯄꯨ ꯆꯤꯡꯂꯒ ꯀꯣꯏꯔꯒ ꯊꯝꯃꯝꯕꯅꯦꯅ ꯄꯥꯔꯤ ꯅꯃꯣꯝꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯃꯨꯀꯣ खितंग हामुक तो खितंग चार मोनो की फीजिंग तो लखो मगने से सोम जना लामी है अतो फीजिंग को आई कदम लखो ये